ꯃꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟ ꯍꯥꯟꯅ ꯄꯤꯖꯔꯤ꯫ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ AA ꯒꯤ ꯀꯦꯝꯞ ꯑꯃ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗ ꯑꯃ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯉꯝ-ꯑꯊꯧꯁꯤꯡꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯃꯤꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯒꯕꯔꯅꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯋꯥꯡꯒꯣꯏ ACꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯀꯣꯛꯊꯣꯛꯇꯨꯅ ꯂꯝ ꯑꯦꯀꯔ 700ꯇ ꯄꯣꯄꯤ ꯊꯥꯔꯦ ꯍꯥꯏꯅ ꯑꯦꯛꯁ-CM ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐ꯭ꯂꯥꯏꯑꯣꯚꯔꯗꯒꯤ ꯀꯥꯔ ꯑꯃ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯋꯣꯏꯁꯠꯁꯤꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯌꯥꯅ ꯂꯩꯔꯦ꯫ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯒꯣꯕꯤ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯁꯦꯈ ꯍꯁꯤꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯤꯟꯅꯔꯛꯅꯕ ꯇꯛꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯥꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃꯁꯨꯡ ISPL ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯆꯦꯔꯣꯜ ꯑꯃ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ꯫ JJMꯒꯤ ꯐꯟꯁꯤꯡ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯗꯕ ꯁ꯭ꯇꯦꯠ 8ꯇ ꯂꯨꯄꯥ ꯀꯔꯣꯔ 119.18 ꯄꯦꯅꯥꯜꯇꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯄ꯭ꯂꯦꯟꯠ ꯂꯩꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯃꯈꯥ ꯇꯥꯅ ꯐꯟ ꯂꯧꯊꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ 2030 ꯐꯥꯎꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯖꯤꯎ 5,900 ꯏꯖꯔꯦꯜꯗ ꯄꯨꯅꯕ ꯊꯧꯔꯥꯡꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯁꯦꯀꯦꯟꯗ 10 ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ꯫ ꯕꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟ ꯂꯧꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯩꯔꯣꯏ ꯒꯥꯔꯤꯅ ꯊꯣꯝꯕꯗ ꯆꯦꯟꯅꯕꯁꯤꯡ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯔꯦꯕꯦꯜ AA ꯒꯤ ꯀꯦꯝꯞ ꯑꯃ ꯃꯤꯂꯤꯇꯔꯤꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ AAꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯦꯡꯛ 3 ꯑꯃꯁꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗ ꯑꯃ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯃꯐꯝ ꯑꯁꯤ ꯑꯌꯦꯌꯥꯔꯋꯥꯗꯤ ꯗꯤꯚꯤꯖꯟ ꯑꯃꯁꯨꯡ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯃꯔꯛꯇ ꯂꯩꯕ ꯊꯥ ꯄ꯭ꯋꯥꯡꯀꯥꯂꯦ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯁꯤꯖ ꯐꯥꯌꯔ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯋꯦ ꯀꯣꯛ ꯑꯃꯗꯤ ꯃꯣꯌꯦ ꯃꯦꯛꯇꯒꯤ PDF ꯇꯛꯈꯥꯏꯔꯒꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯍꯃꯥꯔꯥ ꯁꯪꯕꯤꯙꯥꯟ ꯍꯃꯥꯔꯥ ꯁ꯭ꯋꯥꯚꯤꯃꯥꯟ ꯍꯥꯏꯕ ꯊꯤꯝꯗ 75 ꯁꯨꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDSꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯒꯕꯔꯅꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯉꯝ-ꯑꯊꯧꯁꯤꯡꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ, ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ, MLAꯁꯤꯡ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯥꯋꯦꯜ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯍꯥꯏꯕꯗ ꯀꯨꯝꯖꯥ 1997 ꯅꯕꯦꯝꯕꯔ 13ꯇ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯗꯣꯞ ꯇꯧꯈꯤꯕꯒꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 1950ꯒꯤ ꯖꯅꯋꯥꯔꯤ 13ꯇ ꯃꯄꯨꯡ ꯐꯥꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯍꯟꯈꯤꯕ ꯇꯥꯔꯕꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯍꯟꯅꯕꯒꯤ ꯌꯨꯝꯐꯝ ꯊꯣꯟꯈꯤꯕꯗꯤ ꯅꯕꯦꯝꯕꯔ 13ꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 1997ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯗꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯛꯈꯤꯕꯗ ꯉꯥꯏꯔꯤꯉꯩ ꯏꯟꯗꯤꯌꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥ ꯈꯨꯟꯗꯥꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯃ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯈꯤ꯫ ꯗ꯭ꯔꯥꯐꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯗꯥꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯊꯧꯁꯤꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯁꯦꯝꯕ ꯉꯝꯈꯤꯕꯅꯤ꯫ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔꯅ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯅꯧꯍꯧꯅꯅ ꯄꯜꯂꯗꯨꯅ ꯍꯥꯏꯕꯗ ꯐꯅ ꯌꯥꯝꯅ ꯐꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯁꯦꯝꯂꯕꯁꯨ ꯃꯗꯨꯕꯨ ꯆꯠꯅꯍꯟꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯕ꯭ꯂꯗ ꯕꯦꯡꯛ ꯑꯃꯒꯤ ꯂꯦꯕꯔ ꯔꯨꯝ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯒꯤ ꯐꯤꯚꯝ ꯉꯁꯤ ꯋꯥꯡꯒꯣꯏ ACꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜꯅ ꯍꯛꯊꯦꯡꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯦꯛꯁꯇꯦꯟꯁꯟ ꯕꯤꯜꯗꯤꯡ ꯁꯦꯝꯒꯠꯂꯛꯂꯤꯕꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁꯦꯜꯒꯤ AETH ꯔꯣꯅꯦꯜ ꯀꯨꯃꯥꯔ, ꯁ꯭ꯇꯥꯐꯁꯤꯡ, CIC ꯋꯥꯡꯒꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯏꯟꯆꯥꯔꯖ
Checksum Tamfa Amadi Staffsing Yauna Anoba Building Sengalaklibagi Pibam Yengsin Kibaga Loinana Nauna Sengalaklibas structure Adugi quality Ngaktuna Sengat Salib Sagalibra Hibasu multifunction river detector Sizinatuna Yengsin Ki Kongsada Duga Mari Lenana MLA Kurajum Local na Hibada Wangoi the Lady CAC Asi Lamdam Asom the Lady Miamgi Oinadi Yamna Maru Eba Hospital Amani Hospital Asida Anaba Masing Yambana Maram Oraga Hospital Asigi District Hospital Hospital Thakta on Katpa Yarabani, Hiramasi Matanga, State Amadi Center Langana, Kangbadagi, Hospital Asi, Paktok Sakto Hanabagi Damak, Sentang Pitaduna, Sangat Sagatpagi Ayaba Pirak Pani, Quality da Compromise Toba Asi, Wango Esigi Oinadi, Sunya Yaroi, Authority Natana Authority Sabasu Yaroi, Isa Isana, Wakal Taubi Tabiu, Hainasumakatana, Pondoki. Manipurda Kangluk ki irang haukraba matungda Kangpokpi district ki manung chanba reserve forest kokthokuna lam acre 7 ta popi thajille handakta chathakkiba aerial survey amada phibam adu khangba ngamlakhibani haina hanagi chief minister Nongthomam Birena phongdokre micro blogging site ama oiriba X ta N Birena makhatara hai umangi saruksing kokthokuna paksana popi thajilakliba asi Manipur ki cultural heritage ta chauna singnaba amani madu thengnanaba counter narcotics ki oiba akanba thabak paikhatpa matam tare Mathau Aduna Mlebaki Lengak Lairingai Matamda Popi Thajinbagi Matanga Wafam Kaya Pondokiba Matamda Kanaguma Singna Yaningdaba Pondokpa Leki Golden Triangle Haraga Kangnariba Kudong Chiningai Oraba Drug Corridor Hena Paktok Saktok Tuna India gi Mapung Phana Manipur Fauna Drug Puthok Pusin Tauba Lairabani Popi Paksana Tharakpana Maram Oraga Manipur gi Pak Charoba Umangi Saruk Sing Tamna Tamna Mangsilagli Masi Yengsinba Mathok Tai Assam Rifles Army CRPF BSF Narcotics Control Bureau Manipur Police amasung tongan ba agency singna khusamna duna popi pambi yanthatbagi thabak thorom kaya paikhatkiba adumak singthaningai oiba amani adum oinamak hojiksu popi paksana tharakbagi Singnaba ama chauna mayoknari popi thaba mafamsing kangadaba tha ama chupna akanba operation ama mathok tarakli popi thajilakbagi aerial footage amasu thadorakli chaliba tha asigi kun marida aerial survey chatpada Kangpokpi district ki Saparmaina police station gi manung chanba Makhan village ki singsangda lam acre 7 ta popi tharamba adu khanglakibani mana makhata na hai hariba mafam adu Kanglatombi Kangpokpi reserve forest ki manung chanba aduga Kobru sing gi saruk singnane Kobru haibasi Yelomi singna lai kurumba chatnariba senglaba mafam amani sang wangna umang kokthorokpa asina lamdamasigi culture da ajoba singnaba ama oirakli paksana popi sire thare haibasi achumba amani khudaki oina akanba thabak paikhatuna Manipur gi culture integrity amadi ecology da singnarakliba sing asi thinghoba mathok tai haina phongdorakli Karnataka ki Kolar district speed yang na thoduna lakpa car ama flyover amadagi tarakpada maduda tonglakpa mioi mari khudakta sire haina police na phongdorakli thodosika mari lainana Kolar police officer amana phongdokibada thodo adu numidangda Kolar district ki Malur Talakluki manung channa leiba Ebehali village ta thokibani hairi mahangna phongdokpada kanna thoduna lakpa car adu driver na control ngamhaudabadagi flyover adugi railing wall da thomjillaba matungda makhada tasilakpada maduda tonglakpa mioi mari adu kudakta sikibani laikhidraba miosing adu mamanaba ngaktani hairi makhoi Kerala gi Saberamila da lai kurumba chatpagi lambida laibak thiba tawdo adu thokibani United States ki masing yamlaba miyamna Washington da khongjang changsinduna US ki Donald Trump ki mayokda changsinba khwaidigi chawba khongjang ama oina changsinkhre grassroots network revival coalition na sinduna changsinkibu khongjang aduda national mal aduda leiba miyangi pungning chingsinki miyam aduna remove the regime haina thaba play card sing paiki political leaders sing activities sing amadi artists sing na saruk yakibu khongjang aduda US Congress da Taisinduna Trump ki mayokta thabaksing lokhatnaba akanba wafamsing thamki khongjang loising aduna Central Washington fauduna khongjang changsinnaba sem saringai mamangda musician Mafis miyangi rally aduda saruk yaraduna President Trump ki mayokta lepa leitana khongjang changsinnaba wafamsu thamki haukiba thadasu lebak adugi mioi million taret henbana no king haiba kholau lauduna lenga ki mayokta khongjang changsinkibani Red Corridor Anti-Maoist Operation Sing Hena Kansilakbaga Loinana Haukiba Tha Ani Ahum Asida Security Force Singna Maoist ki Mokok Thongba Luchingba Kaya Hatkraba Tungda CPI Maoist Singna Maharashtra
Madhya Pradesh amadi Chhattisgarh gi Chief Minister singda chirol thaduna mathang chahi gi February phawgi manungda Maoist cadre pumnamak surrender tawnabagi matam pinaba haijakre matam asigi manungda Maoist sing punna laingakta surrender tawgani haina thajaba pikhibani Chief Minister singda pisinkiba chirol aduda hairibadi hawjik mafam kayada chathariba anti Maoist operation asi khara makhai leptuna Maoist singda mathang chahi gi February tha phawbada punna surrender tawnabagi matam pibiu makoina lorokliba phirep asi matamgi matung ina lebak asida ahongba lakpa amadi pumnamak yaifanaba khanaraba tungda lorokpa phirepni hairi hingsagi thabak sing thadokuna Maoist singna lengaki rehabilitation da khongjang thangjinaba sem sare hairi Africa ki leba ama oireba Ethiopia ki awang nopok thangba region da leba mai gi sing ama chahi 12 ki matungda ahanba oina pokhai kre mai gi sing pokhai rakpa aduda kilometer 13 rom wangna maikhu ka khibaga loinana Red Sea dagi Yemen amasung Oman tamna maikhu sing adu chandokhi hairi Ethiopia ki konung Addis Ababa ki mile 500 rom lapna leba Ethiopia ki upper region da leba highly gobbi haina khangnaba mai gi sing adu haukiba nomajing nomita pokhai ki bani pung kayam rom pokhai khibaga Lenana local official Muhammad Sidna Pongdokpada Hauzik Pawbadi Asok Apan Amasung Misimina Tokiba Laite Adubu Maigi Sing Pokai Giba Aduda Sa Uchek Loiba Mapam Adugi Miyangi economy da Asoiba Lakpagi Otokpadi Lai Haiki Maigi Sing Pokai Bagi Maiku Amasung Utsing Adu Yemen Oman Amasung Pakistan Pawba Yoki Haina Su Pongdorokli Hauzik India da changjapam loduna leriba Bangladesh ki hanagi Prime Minister Sheikh Hasina bu Bangladesh da kusinnaraknaba Bangladesh authority na India da taksinkre hairi India gi maikaidagi Bangladesh ki hauzik oriba phibam asida tumina lesinduna tongalma maikai amarom da kupna yengsili haina expert singna phongdorakli India na Hasina bu Muhammad Yunus Khana lusingba Bangladesh ki interim lengak aduda thidoknabagi thorang amata hauzik phawbagi oinadi leite hairi Bangladesh lengak na India ga hana lainakiba bilateral extradition treaty adubu paladuna Sheikh Hasina bu India dagi Tindoknaba pressure pirakpani hairi Bangladesh ki foreign ministry na wafam singa sigi matangda India lengakdagi paukum ngaiduna leiri panbe yabadi hauji India da michel oina leiriba Bangladesh ki hanagi Prime Minister Sheikh Hasina bu Bangladesh ki kona haukiba November 13 ta thori yalaga hatnaba rai ama lauthokhrabani Naurem Birhari College Kundrakpamgi Department of Mass Communication Sinduna World Vision Day gi thorom ama college asigi conference hall da pangthokre thorom aduga mari lenana Naurem Birhari College Kundrakpamgi Department of Mass Communication amasung Iscom Media Private Limited anigi marakta yana cherol amasung kuyek pinaki yana cherol aduda maru oina college asigi Mass Communication Department amasung Iscom Media anigi marakta hena phaba mari sagatpaga loinana college asigi Mass Communication tamliba mairoi singna course asi hena mapung phana tamnaba honabada media house asida internship amasung job placement na singba sing khudong chaba amadi political knowledge phanghanaba haibana singba wafam sing asida yauri ngasigi toromaduda college asigi chemistry department gi senior faculty member assistant professor Soibam Bomcha mass communication department gi head of the department Dr. Thoksom Vidya Rani Physical Education Department ki Head of Department Usam Nil Chandra Iscom News ki Editor Sanasam Joyjit amadi College asigi Mass Communication Department amasung atai department singi faculty members sing yauna College asida Mass Communication tamliba mairoi kayasu saruk yakhi Leibak asigi oina afawa thangnaba ising yumthong khuding phanganaba paikaliba Jal Jeevan Mission JJM gi thabak thorom sing field check tawbada niyam chumna taromdaba state tareta center gi maikaidigi lupa crore 118.38 penalty lauthokhibaga loinana masida chenariba official contractor amasung inspection agency singi mathakta akanba action lauragani hairi Prime Minister Narendra Modi gi maikaidigi Jal Jeevan Mission gi thabak thorom singda state singda asoiba aranba kaya leiriba sigi matangda akanba warning tawraduna mission asiga mari lainana ising phangde haibagi complaint leiriba state sing leiriba complaint sing adu loisindriba phawwa amasung yumthong kudingi ising ningthina phanghandriba phawwa makhatana state ki maikaidigi anoba funding phanglaroi Prime Minister gi anoba direction asi mission asigi makhada anoba yumthong kayada toti ising connection tawre haina thagalakliba report amasung tasengna ising phanglaba sing adugi report sing adu hakthengna field da yengsilaba matungda asoiba aranba kaya ama thengnarakpadagi lawrakhibani mission asigi makada ahanbagi oina lupa crore 118.38 penalty tawkhiba state sing adudi Gujarat Maharashtra Rajasthan
Karnataka, Tripura, Assam, amasung Tamil Nadu Centergi Maikaidagi Masigi Matangda Chap Chaba action Lokotgani, Karigumba Pibam Amatada compromise Tauroi, Heidi, English Singani Taramapalda Centergi Maikaidagi, Missanasigi the Mak Lebak Asigi Yumthong, Karor Taramapal Point Contractorukta above Ising Panganaba, Pipe Pumba Amasung. Overhead tanks Hanaba, Lupa Karor, Mari Point Contrahundoi, Sading Toki, Adubu English Singani Kunitoi degi, Lissingani Kun Mari Fobada, Ground Singda Haking Nana Yingsin Bada, Area Sing Aduda, Sada Tara Mari degi Traturuk Haktamak, Top Connection Toramba. Dep connection palamba thenaki mission asigi makhada paikhat liba thabak thoram singamari lainana lebak asigi state amasung union territory kuntrani thoigi update report submit tawrakre adubu Assam Jharkhand Gujarat Karnataka Rajasthan Maharashtra amasung West Bengal yauna state kundi mission asigi makhada paikhat liba thabak sing thoram singda asoiba kaya lairamba thenaki masiga mari lainana punna case 738 lokhatuna thijinba haure hariba case sing asida Official Humpunitoi, Contractor Chamapon Humpumapal, Amasung Third Party Inspection Agency, Sama Yankai Humdoi, January, Hausi Paubagi Oina, Watok Asiga Mari, Lainana FIR Mapan Pile Tokre, Masida, former Minister Ama, Official Tara, Amasung Contractor Nepal, January, Makoi Sing Adu Atubada, Faragani Haidi, Panbayabadi, Manipurgi Oinasu, JJ Engi Makada, Yumthong Kaya, Tap Water Connection, Taure, Haina Report, Tagalambasu. Fieldadi mamingtagi oiba mioi kharatamak connection tawramba amadi khulda leitaba mioi kaya connection tawre haina PHED gi dashboard ta thagalakpagi achobo wathok leiribani India ki awang nongpok lamdamda leihoriba jiu lising manga chanipal kumja lising ani kunthra phawbagi manungda Israel da punabagi thawrang Israel gi lengangna ayaba pikre the Wish Agency for Israel na phongdokpagi matung inna Benay Manese haina khangnaba Furup asi awang nongpok India dagi Israel da punabagi thorang ama November kulhumdoi da Israel government na ayaba pire mamang da hana ayaba pikraba jiu lisingama chani yauna punna mioi lising manga chani pal kumja lising ani kunthra phawgi manungda Israel da punabagi warep ama lengangna lawrakhibasi singthaningai oi haina Jewish Agency for Israel na phongdoki agency asina maru oina thodang lawraga Israel gi chief rabbinate Conservation Authority amadi Conversion Population and Immigration Authority ka khusam naduna Jew sing hondoknaba thorang lokalakadori ningthina masak khangdokbagi thabak paikhalaba matungda miyo sing adu tongan ba flight singda hondoknaba thorang tauri thorang asi lokalakpada chawrangna dollar million kuntret rom changani haina panari Immigration and Integration Minister Office Sofarna Hiramasigi Matang the Pukatkiba proposal ama Israel gi cabinet na ayaba pikibani Thorangasiga Mari Lenana Rebis ki mihut kambu ama India da lakaduri Second Tara Kudingi Nupi Amamam Naknaba Musing na Hatpagi Togdok Tokli Haina United Nations ki report amana Pondokre United Nations Office on Drug and Crime Amasung UN Women ki report na hai Kumja Lisingani Kun Marida Nupi Lising Yankai Naknaba Natraga Imung Manungi Musing na Hatpagi Togdok Tokli Malengi Oina Nupi Hatpagi Togdok Chada Humpurom da Haliba Mui Adu Nupi Aduga Yamna Naknana Loinaba Amasung Imung Manungi Musing na Oiri Malengi Tongan ba Lebak Sama Taratareta Toki Nupi Hatpagi Togdok Singi Matangda Kumna Tigalaba Matungda UN gi report asina phonglakpani Chahi Kudingi Malengi Mafam Aman Natraga Amada Nupi Hatpagi Thabak Lising Kayamrum Thokli Nupi Singi Damaktadi Khwaidagi Khudong Thiningai Oiba Mafam Haibasi Masagi Yumna Oibugum Tori Haina Study Report asina phongdokli Hauji Phawbada Nupi Hatpagi Togdok Thoktaba Malengi Lebak Amata Leitre Femicide haina khangnaba nupi hatpagi thodok khwaidagi yamna thokpa lebak Africa na oiri mamang sahigi khaktada Africa gi nupi lising kunithoi hatpagi thodok thoki UN Women's Policy Division gi director Saraha Henderson na phongdokpada United Nations ki makhada leiba tongan ba agency singna akhanaba thorang kaya lokhatlabasu malemda nupi hatpagi thabak mapung phana thingba ngamdri nupi gi mayokta chathaba crime thokpagi changsu noma gi hengalagli amaramda World Health Organization WHO na International Day for the Elimination of Violence Against the Women ga mari lainana thadoro kiba report amana hai malengi oina nupi ahum
Khudingi manungda amamamdi sexual violence ki saitheng phangli matam kayagi mamangdagi nupi oibisingna sexual violence ki saitheng mayokna duna laklabasu hiramasi gi matangda matik chaba thorang amata lokhatpa ngamdri mamang sahi khaktada malemgi oina masagi sahi 15 helaba nupi sada 13 rom sexual violence ki mayokna ki nupi gi mayokta crime chatharamliba mioi ayamba nupi aduga yamna naknana loinaba mioi ngaktani WHO gi Department of Sexual Reproductive Material Science and Adolescence Health and ACNG line Mary Chardin Nahana Fungtokpada Nupigi Mayok Chataba crime singi matangda report tawdaba case kaya marumsu lairi malemgi mafam punamakta awareness program pangthoktuna mipung khudingmak wakhal tahalabadi nupigi mayok chataba crime gi case masing hena report tawrakpa thengnagani haina mahakna phongdoki Haingang Police Station gi manung channa leiba kontha khabum maning lekaida ngarang numidang wairam thokiba thodok amada kontha ahaluptagi asem tondonba apokpagi ming kunindro kowba mioi ama nongmaina panduna sire mahakamdona nongmai maruna pankibano haibagi chap chaba paw phangdragasu soibadagi mamanaba amagi license ganna kapthorokpada panduna phibam luna sokpadagi ras medicity da makhatana laikanaraba matungda laikanabak ngamdana sikibane hairi akupa paw ngainari Regular oina hablakiba Board of Secondary Education Manipur Bosem gi chairman tam loidringaida maram amata pidana lauthokibagi thawong asi mahiroi khunaida singnabani haina mahiroi lup tarukna thadorokba chirolna hairi chirol asina hai chairman lauthokraga mahaki mahuta education s ki director na board ki chairman ki charge puragani haina tholakiba order asi natural law of justice tugaiba doinana kumjali singani kunmathoi gi August 13 Department of Personnel and Administrative Reform na thokiba Office Memorandum adugi point number 3 da yauriba wafam gi mayoktani bureaucrat officer singbo exam chin langliba body da thambiganu haiba mairoi singi kolau taiwonaba wafam ama oibana bosengi chairman lothokibagi order asi chanaba yaroi asiguma lenga ki kudaki ningak pa thabak tawbagi thong asina bosengi thabak thoramda kudong chadaba tholakpa yai hairi ngarang pung ahum rom taba matamda fancier gi mahiroi anibu police ki gari na thombada mahiroi ama laikidaba amadi amana tamthina chokkiba tawdok aduda chenaba policing amadi gari thawriba miyoisingba pung nipal gi manungda niyam khangna thabaktagi terminate tawgadabani haina kangleipak minority welfare organization manipur na thadokpa chirol amana hairagli chirol asina makhatana hai thawdok aduda laikidraba sarina singa mayumbo koilas matakta siduna leiraba mahiroi adubu women traffic police nupi aduna thori chingbagum chingkiba adugi nungi wantok karino haibadu lebak miyamda sengdokadabani hairiba police nupi asi athuba da mari lenaba higher authority chingi miyeng changduna thabaktagi terminate tawgadabani traffic rule khangdana gari thoriba police sungbusu pungni phunipalgi manungda thabaktagi terminate tawgadabani misi asigi matangda semkiba je isina lokolakpa thabak thoromda lup asina chagotkani amadi soktuna leiriba mahiroi adugisu awabada saruk yabaga loinana laikidrabagi imung manung da nanghauriba awabdasu saruk yari hairi Makatarakpa aroiba pawda editorial kalamdagi machangoiba paw lokhatchari IDP singna masagi yumda changjage hairakpa khongjang thenglabasu thengna achumbani ing kumjali singani kulhumdoigi me ahumdagi chin kuki jo narco terrorist singna manipur gi miyam maru oina maitei singi mathakta landaduna kuki singi oiba tokhaiba lengak ama semnaba paktaknana mihat chatharakiba adugi waroisin haujiksu purukpa ngamdana leiri paktak na chatharakiba mihatka iroinana maitei singi yumsing lamei thabugum thabadagi lanjenarakiba maitei IDP lising honphu hena relief camp singda changjapam longnaduna lairakiba sahi ahum phajalakadoraba fawba masagi mayumda hanjil handana thamlibasi kari maramgino haiba wahang paukhum lengakna pifam thoi phurupki apunba sakdam thugainaba war crime chathaduna kham thengna terrorism gi mihat mipungi thabaksing chatharakibagi wathok asi kanglukki irangni athubda warisun purakani haina union government na miyamda thajaba piba amadi IDP sing masagi khulda yumsingda hanjil halagani haina hanjin thajaba piba leirabasu thabakta onthokpa ngamdana leirakibadagi IDP singna masagi yumda hanjinnaba khongjang changsinba haurakibagi wathok leirakhiba asida lengakna ngakpham thokte lengakna thokliba irang asigi tangdu leitaba hanjilakle haibaga iroinana sangai festival gi thorom
ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄ ꯑꯃꯗꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯀꯣꯀꯣꯃꯤ ꯌꯥꯎꯅ IDPꯁꯤꯡꯅ ꯐꯦꯁꯇꯤꯚꯦꯜ ꯁꯤꯟꯕꯒꯤ ꯃꯥꯌꯣꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯩꯉꯥꯛꯅ ꯄꯨꯐꯝ ꯊꯣꯛꯏ IDPꯁꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯊꯥꯗꯔꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ IDPꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝ ꯁꯥꯕꯗ ꯊꯥꯗꯕ ꯌꯥꯗꯕ꯭ꯔꯥ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯦ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗ ꯎꯠꯅꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯂꯥꯎꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯆꯪꯁꯤꯟꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯂꯥꯏ ꯊꯥꯕꯤ ꯏꯀꯧ ꯑꯃꯗꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯁꯥꯖꯤꯋꯥ ꯑꯃꯁꯨꯡ ꯁꯥꯎꯕꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯉꯥꯛꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯑꯣꯏꯒꯦꯔꯣ ꯑꯇꯩ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ IDPꯁꯤꯡꯗ ꯅꯠꯇꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯄꯨꯡ ꯐꯥꯅ ꯀooperation ꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯍꯥꯠꯅ ꯁꯨꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ PR ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯔꯕꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯏꯜꯂꯤꯒꯦꯟ ꯑꯃꯦꯔꯤꯀꯟ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗꯕ ꯕꯐꯔ ꯖꯣꯟ ꯁꯦꯝꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯇꯣꯞꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯌꯥꯔꯣꯏ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯁꯤꯟꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯔꯤꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯉꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕ ꯃꯑꯣꯡꯗ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯍꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯣꯠ ꯅꯩꯔꯤꯕ ꯑꯁꯤꯒꯤ ꯐꯟ ꯄꯣꯂꯣꯏꯗ ꯑꯐꯕ ꯐꯜ ꯐꯪꯂꯣꯏ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯏꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ